URIPOK APUNBA LOOP UAL Amadi URIPOK NUPI APUNBA LOOP UNALNA Talliba demand sing Makhal Amattada Yashinnaba TOUROI demand sing asi PHANGDRIBA PHAOBA KHUTHANG CHARA HENBAGI KHONGJANG MAKHA TANA CHANGSHINKHIGANI HAINA URIPOK APUNBA LOOP ki Vice President KHWAIRAKPAM TARUNKUMAR PHONGDORAKLI Wafam asi tha asigi taramatoida kuki kutlai paibasingna jiribamgi jakorador karongdagi angang yauna micham taruk faduna pukhraga tamthina hatok pikibagi thodok aduda chenabasing chairak pigadabani haiduna URIPOK canteen crossing da chatharakliba KHUTHANG CHARA HENBAGI KHONGJANG aduga mari leinana ngasi pangthokiba paugi mifam amada mahakna phongdokhibani URIPOK canteen crossing da ngasi pangthokiba paugi mifam aduda KHWAIRAKPAM TARUNKUMAR na hai kuki khulai paibasingna jiribamgi jakorador karongdagi angang yauna micham taruk faduna pukhraba matung tamthina hatok pikhiba thodok aduda chenabasing chairak piyu haiduna URIPOK APUNBA LOOP amadi URIPOK NUPI APUNBA LOOP na tha asigi tara taruk-tagi KHUTHANG CHARA HENBAGI KHONGJANG asi changsillakhibani KHONGJANG asigi manung channa loop asina state asigi chief secretary amadi DGP da thodok aduda chenabasing athuba matamda phaduna logi oiba chapchaba chairak pibiyu haina wakatpa laikhre adubo wakat asiga mari leinana chanaba thabaksing amata paikhatlaktabadagi loop asigi president amadi general secretary na petitioner oiraga thodok asigi matangda athuba matamda investigation loisinduna mara leibasing chairak pibiyu haina High Court of Manipur da PIL ama thangatkhi PIL asi ngarang High Court of Manipur da move tawduna hearing chathaki ngarang chathakiba hearing aduda High Court of Manipur gi Chief Justice D Krishna Kumar amadi Justice Golmai Gafui Siluk Kabui gi Division Bench na thodok asigi matangda paukum piraknaba center amadi state lengakta notice issue tawkhre lakliba December 13 ta case asigi hearing makha chatharagani haina mahakna phongdokhi mahakna makha tana hai jiribamgi thodokta chenaba kuki khutlai paibasing athuba matamda faduna chairak piyu amadi Manipur amadi mapalda leiriba kuki organization khudima terrorist organization ni haina lautho haiba demand da changsil lakhiba KHUTHANG CHARA HENBAGI KHONGJANG asi ngasiga tharaga numit 15 ni sure masida lenga ki maikai dige positive oiba response amata pirakpa leitri URIPOK APUNBA LOOP amadi URIPOK NUPI APUNBA LOOP na taliba demand sing asi phibam amattada yashinnaba TOUROI demand sing asi phangdri fauba makha thana KHONGJANG changsinkhigani haina mahakna makha taki asai akhoni am kana haijabasi masi security lapses leibadagi misam taruk je pharaga puraga chatkibani aduga moja hatkibani maram aduna state government ga central government ga na akhoi leihidreba family sing da adequate compensation bifam thoi habdi mogi kana do right to life Indian constitution article 21 pideba mogi right to life si India government ga state government ga na protect over ngamdrabani na madudagi mogi life si Ramang hibani haiba wafam du da kwani jumpham warakanda si PIL si nan file tawjabani ado ngarang si high court da PIL si move tawre are move tawro mathung da central government ne state government ne so high court na notice issue tawre aduga akhoi gi December gi tang 37 da kesi mathang amu hearing chathagani ado tang 37 phaugi matung manung da central government ka state government gi nam akoina thariba PIL si gi response pirakadabani haina ngarang ja koi gi Manipur High Court ki Honorable Chief Justice ka koi gi Justice Golmai Gaiful Silu kabui ga ani gi Division Bench sina ngarang si notice issue tawgibani aduna koi tang 37 ta kesi mu yaura kanda madudama koi gi central government ga state government ga gi response to yeng batari